Pauchede Yampam Oiva Maroiva Pau Karab de Daujari. Myanmar gi Tabu the police na Hawaii Kapadam, Yu and Isire, Tarakataruk Sokle. Manipurga Jumtang na Lady Pup, Myanmar gi Saigang Urgent Giman de Labor, Tamuda. Ngarang Numidang Pung Taram Tarupada Myanmar police na Hawaii Kapada, Yu and Isire. Ato Pamiu Tarakataruk na Sokle, Asok Pamiu, Ahumdi, Hosi Impalgi, Zerems Hospital Kanari. Thazabaya mafam dagi phangba pauna hai Myanmar da military ku tawkhra batung da numidang ge pung tara tabadagi mathangi ayuk phawba numit khuding gi curfew tamle curfew gi matam yauselak pada police person lambi da frisking checking tawduna laike lambi adu sana lalon ba khara lakadore haiba paw phangbadagi Myanmar police ki frisking checking adu hiana kansan ke tanja adu da mi ani ka gari tongna mafam da lakhe mahoi ani check tawna bu khona bada gari hundoklam la ka chen ke Kuduta police kangbu utuna sumakoi anibo phana na batana ke pawse na bakatana hai police lagi na thok tuna chele pambi ani tuna khonjel thokta police na makoi phaga tore aina koi raw law ke hayanga se Myanmar da lanmi ki numit thorum lai maram na irang thorpa jai aina lawtuna biam punmak jamna section na lai neringi ki tanja da police na phaga tore aibu khola udu tabadagi banak nak pada lairamba biam punmak chen thok na rakhe Kangsi king tu biam jen thorak batanja adu the police na mathong maram khangdan biam marakta nongmai round kayam barom kap tharake maduna maram oiraga mioi tara tarukki mathakta nongmai maruna pandra soke asok pasung adu ki marung da phibam thina sokpa mioi amma kamilio da leng na bapoke adu bo handagi hawna nubidangi pung tara ta khragati danmi na lambi adu da mi chat pathing na thambana maram oiraga asok pa pukati budu mamai deraga tamurum damu halake Maduna maram orga matam chana hospital jawbat nang tana nongmai na panba miyo emasi hibani aire. Pawasina makatana hai nongmai na pandra sokla miyo taraga taruk adugi manungda ahumde hauki ba ahing da Myanmar border lantok tuna lakla ko more dalay ba hospital pukalake makoy ba ningtina first aid pira batungda bhibam lu na ya bhibam lu ba yorok pa maram orga na Koki Students Organization more branch ki kangbu amuna more dagi impat laikan na ba pukalake Ngasi ayuk makoy Zenems ki hospital jarokre makoy ahong ki manungta ani ki phibam lure makoy ani adu amana babukta aduga atopa amana mathabakta amasung amana ningjon da tongoi baru na pale aduga atopa amatuna maphai kan da tongoi baru na pan bane haire Imphal ki Zenems tar layek liba Myanmar masa ahum adude ningning sahi kuntraga mathoi apokba ning tawin konan o sahi kun gabapan apokba newun amadi fuzo sahi kuntraga ni thoi apokba mientian nenne makoy ahumbak tumu dagi ngaktane Pozo hari ba mioi asi yet thangba thabak ta nongmai baru na pan badagi nga si Zenems ta operation tawkhre magi fibam lura leire ningning na ningjon da nongmai maru ama pan badagi Zenems ta ki Rems hospital da refer ta tuna lekanare kenan una oi thangba faigan madak ta nongmai maru ama pan badagi Zenems hospital ta lekanare haire thajabaya ba mafam dagi phangba pauna hai tamugi hospital ta lekanare ba mi mayam adugi manungda amba ngasi no midang lekidre adumak put lekidra pamioi adu kanado amusum kadai phawut chumbagi habigi matangda Official oiba pau amta phangba gamdre ngarang numidang nongmai na panbadagi lekan nabang gamdre lekidraba mioi adugi maming mio min o Elias Poga la Elias Ramu sahi kuntrahom doi shura ba mioi ni aire Maragasi kasino bidang pung tariat makarum tarakba da tamu tahun menung da nongmai amasung bom kapagi makol kamrom taba phange ngasi ki thokdok adu kara ki thokdok da police na chathaki pa kahen ba thoki Kahin ba thong ki mayuk biam na irang horak pra natragana karam ba thok thokpagi thoke banu habigi paudi chap chana phangba ngamdre atopa pau amatana Assam da khundari ba Manipuri sing Assamese Manipuri nate Assam da khundari ba Manipuri sing Assamese Manipuri nate Kasar Lakhipur ki manung chanbada leiba Assam labuk ta phangki ba BJP ki public meeting da Manipur ki minister Nongthombam Birena Assam da khundari ba Manipuri sing bo Assamese Manipuri ni haida phangdoke bo wafam badu all Assam Manipuri Students Union AAMSU Central Committee na jaring taba phangdoragle Mairoi Lupasi ki General Secretary Kabarapam Bikramjit na press ta thadorakpa cherola sina makhatana hairibade Assam da khundari ba Manipuri singbo Manipur ki Minister Nongthombam Birena Assamese Manipuri ni haribasi laibak thibane government ki record amada da Assamese Manipuri aiba wafam yaude aikhoi chahi cha kayadagi Assam da khundadun leba Manipuri aiba wafam yaude Aikoi chahi cha kaya dagi Assam da khundadun lerikliba Manipuri singni Assamese Manipuri nate loinana OBC na singbadasu Manipuri haina adumugi khangnai masigi ona taina bada Manipur ki minister na Assamese Manipuri haina phangdok lamba asina phuruk basibo maring barang hanbo oina uhalle haire
Manipur ki Chief Minister na hojik Assam ki Manipuri sing na thengnariba issue kaya ama ming balladuna issue mayam asi hojik paliba BJP lengak asina loina slope tawragani aiba thajaba piramba adusu Assam da khundariba Manipuri sing da tat tawbani aina lawe moithem tawduna BJP da vote hapnanaba arun basaru amani aiba su mayek senge hojik paliba Manipur lengak na Assam da khundariba Manipuri sing ki masang oiba thabak amadanga si babu tawba leitre Makoi dagisu aikoina karigumba amata asa tawde haire Assam ki Manipuri singna hojik thengnariba Assam Public Services Commission APSC ki matangda Chief Minister na hairamba wafam adusu lamdam asigi miyamna nokningba pawe maramdi Chief Minister da hairamba wafam ga APSC na tholakpa rule siga khenaba yamna lay lisingani taraga mapangi August manga da thokiba APSC ki rule ga sefawo khongpa laitre Sumna tagi lising ani kunda APSC na kauba CCE ki exam da load ahum khang taba yade aibadu Barak Valley ki oina exam tawkiba khaktani masida Assam da khundariba Manipuri sing apin ba poktre amadi masigi matangda AAMSU na haukiba ihau kya adugi pandam sunate APSC ki matangda loan ge sai na banga siloidre Handak lakadoriba Assam ki Assembly election asida Lakhipur constituency da ki Manipuri miui ama Assembly da mit oina thagat taba yade haiduna Assam da khundariba Manipuri sing da natana tongan ba furup ki hana siba changba khangdana hodani ga charak asida Manipur ki Chief Minister na laktuna Manipuri candidate amagi mayuk vote khomnun ba asi sujaling de loop ke ana Chief Minister da mifam adu lakpi dana ba apel tawba phawda lamda masigi miyam gi ihul amata khangbi dana mifam yawba laklamba asi Manipuri miyam na jamna haksena lawe Aikoi matam chupada parent state ni khanjariba Manipur dage miyoi singda Assam ki Manipuri sing jai phana amadi mai pakna ba hona biba ki mohota Manipuri khunai bu hanjin tuhat pir pambitop sing bateng pang chiliba asi penda pa phawe atopa mafam sing da tawba BJP ki mifam sing da saruk ya bidraga Lakhipur constituency khakta Chief Minister saruk yariba asi ki panda masi karino haipa miyamna chingnai haire makha tarakba atopa pau amadaso Bangladesh da Prime Minister Modi ki khongset ki mayukta radical sing ki protest sing da miyoi mari sire Bangladesh da satba Indian Prime Minister Narendra Modi ki khongset ki mayukta satharakiba demonstration amada police na protesters sing tan khaniraba rubber police kapkiba adugi matungda lebaga dugi sitagung da jamtraba da miyari sikre aina pawge agency Reuters na phangdokre makoina police station amagi manungda sangsilakiba amasuk paksana thugai kaukhaiba awrakibada ki makoiba tanthokna aikoina tear gas amasuk Rubber Policing Kapataki aina Rafiqul Islam Kobo Police Chief Official amagi warol palladuna agency aduna haike ngasi irai gi lai khurumbu sing khluarba tungda Bangladesh ki konung taleiriba Baitul Mukarram National Mosque ki mamangde anti Modi protest amasa thaba honarakpa ama police na thuai ki bagi matung Islamist group Hafazat Islam ki sakot singa police ki parakta Dhaka amasung Chittagong da hingsa thokna khuthongna ki Covid hospital mai chakpada tara sikre Prime Minister na awaba phangdokre Mumbai da coronavirus hospital amangarang ahing nukyai da mai jakpagi thodokta miyoi tara sikre officer sing da su ajik phobda hangsang tara fangle amasung virus adugi da mak leigliba atopa anapa khomraro sa phanabagi da Mumbai gi Banduf ta leiba shopping mall adugi mari suba floor da leiba Dreams Mall Sunrise Hospital adudagi hongdokre aige ngasi ahing nongyai hek matung da thokiba mai jakpagi thodok aduda leikidaba sing adugi imung manung sindaki kakpina daba Maharashtra Chief Minister Uddhav Thackeray na Ajakre amasung laikidraba miyoi amamamda lupa lakh manga ki compensation pigani haikre Bangladesh da hawjik nominidi ki khongset lairiba Prime Minister Narendra Modi na miyoi kyagi punsi makhiba aduda mahaki thamoi chokpa phongdokre amasung asokpa sing adugi damuk thuna phagalakna balai da khurumjagani haikre mai chakpa ki tawdok adu ngasiga ngaranga lonaba ahing nogai pung Barong makhagi adwai da thoki bani amasung mai adu mothanana ba fire engine kungani thoi sinake Arbi content sing hasigi marwai pau khara asi pau damjariba Manipur local news YouTube channel amade Facebook page asidagi yang video bukram phataga chari channel asina tomda kadarabadi subscribe to bidri basina subscribe to biram loidana like and share to busu kawi gun prambo amagana taga chari